ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯩꯔꯣ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯨꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 30 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯏ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯂꯩꯕꯨ ꯀꯧꯔꯛꯂꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦꯍꯦ, ꯂꯥꯏꯁꯨ ꯈꯨꯔꯝꯕ ꯂꯣꯏꯔꯦ, ꯑꯗꯨꯅ ꯊꯣꯡꯁꯦ ꯍꯥꯡꯂꯨ ꯂꯥꯛꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯇꯥꯔꯗꯨꯅ ꯇꯥꯔꯦ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯤꯔꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯊꯣꯏꯕ ꯑꯗꯨꯁꯨ ꯍꯣꯏ ꯃꯃꯥ, ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯆꯥꯁꯤꯡꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕꯔꯣ? ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯕꯦꯂꯩꯅ ꯍꯣꯏ ꯇꯨꯝꯈ꯭ꯔꯦ, ꯆꯥꯛꯁꯨ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕꯅꯤ, ꯑꯩꯁꯨ ꯀꯤꯃꯟꯈꯤꯕꯅ ꯆꯥꯛꯀ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯅ ꯍꯩꯃꯥ, ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ, ꯈꯨꯔꯥ ꯑꯃꯥꯏꯕꯒ ꯑꯩꯒꯁꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ, ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ, ꯏꯁꯨꯁꯤꯡꯗꯨꯁꯨ ꯍꯧꯗꯣꯛꯂꯒ ꯆꯥꯛꯇꯣ ꯄꯤꯖꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯂꯩꯁꯨ ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯖꯔꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯏꯕꯦꯂꯩ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯂꯥꯛꯄ ꯉꯁꯥꯏ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯂꯥꯡꯅꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯐꯩ, ꯉꯁꯤꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥ ꯐꯖꯅ ꯂꯥꯡꯅꯔꯛꯄ ꯈꯪꯒꯅꯤ, ꯍꯌꯦꯡꯅ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯂꯥꯛꯄꯁꯨ ꯃꯁꯥꯒꯗꯨ ꯋꯥꯕꯒ ꯏꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯉꯁꯤꯗꯤ ꯉꯟꯅ ꯍꯧꯒꯠꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯒꯠꯄꯒ ꯃꯁꯥ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯁꯨ ꯁꯣꯛꯂꯗꯨꯅ ꯐꯖꯅ ꯊꯝꯗꯨꯅ ꯑꯃꯥꯏꯕ ꯍꯧꯒꯠꯄ ꯉꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯇꯣꯖꯣꯁꯨ ꯇꯟꯖꯥ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯊꯥ ꯁꯨꯔꯖꯗꯦꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯊꯥꯕꯨ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒ ꯊꯣꯏꯕꯕꯨ ꯎꯔꯛꯄꯗ ꯃꯁꯥ ꯑꯗꯨ ꯈꯤꯇꯪ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯉꯁꯤꯗꯤ ꯏꯄꯥꯁꯦ ꯈꯔ ꯊꯦꯡꯇꯣꯛꯈꯔꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ ꯑꯃꯥꯏꯕ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯣ ꯈꯨꯔꯥ ꯑꯃꯥꯏꯕꯅ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯄꯨꯝꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯖꯔꯕꯅꯤ, ꯁꯤꯗ ꯂꯩꯔꯁꯦ ꯍꯥꯏꯗꯨꯅ ꯄꯤꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯣꯏ ꯊꯝꯃꯣ, ꯑꯩ ꯇꯧꯔꯒꯦꯀꯣ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩꯁꯨ ꯊꯕꯛ ꯑꯃꯠꯇ ꯆꯠꯆꯔꯨꯈꯤꯒꯦ, ꯅꯃꯧ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯣꯏ ꯆꯠꯂꯨꯔꯣ, ꯑꯗꯣ ꯄꯨꯡꯊꯦꯡꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ, ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩꯔꯤ, ꯆꯠꯆꯔꯨꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕ ꯑꯗꯨꯁꯨ ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩ ꯊꯦꯡꯂꯣꯛꯏꯗ, ꯑꯗꯣ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ, ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯃꯥꯅ ꯆꯠꯀꯗꯕ ꯊꯕꯛꯇꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯑꯉꯧꯁꯅꯥꯁꯨ ꯉꯔꯥꯡ ꯃꯉꯣꯟꯗ ꯑꯃꯨꯛꯇꯕꯨ ꯇꯧꯔꯛꯇ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯃꯁꯥꯗ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯅꯔꯤ꯫
ꯑꯗꯨꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ, ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯆꯔꯝꯁꯦ ꯍꯦꯛꯇ ꯐꯨꯡꯀꯠꯂꯛꯇꯨꯅ ꯑꯩꯒꯤ ꯄ꯭ꯔꯥꯟꯁꯦ ꯊꯥꯔꯝꯗꯣꯔꯕꯅꯤ꯫ ꯅꯃꯧ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄꯗꯒꯤ ꯑꯩ ꯍꯤꯡꯍꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯗ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ, ꯑꯩ ꯐꯥꯎꯕꯗ ꯁꯤꯔꯝꯗꯣꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧ ꯁꯅꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 30 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 31 ꯁꯨꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯆꯥꯄꯝꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫